Hatna sunabagi mahut aikhoi maselgi marakta laiba khenaba pumnamak Phaminaraga Waroishin ama Purakpana lamdam masi chaukhatpa amasung Tangdu Leitaba oiba Ngamgani haina hanagi Chief Minister Ibobi na phongdokre matam amada hairok e sidagi Imphal mai paktuna Manipur lenga ke Minister oiramba Moirangthem Ibotombi laikhidaba kamari leinana hairok part 2 mayai lekaida laiba Moirangthem Ibotombi Memorial Complex ta pangthokpa kunthamathoi suba Ningsing Thauramda wafam asi Ibobina phongdokhibani Moirangthem Ibotombi Memorial Charitable Trust hairokna silaga pangthokpa thoram aduga laikhidrabagi loinabi Moirangthem Ibemhalna luchingduna tongan mamfamdagi lakpa miyamna laikhidrabagi photo da laishukatuna ikaikhumnaba utki hingsi amadi hinghansi haiba thimda pangthokhiba ningsing thauram aduda blood donation camp yauna hairok asidra laiba senior citizens Mapuroiba kaina krabi amadi differently able person tharaga punna miyoi lising aniga chahumda pension su yenthoki ngasigi thoram aduda sugnu asigi MLA K Ranjit Khundrakpam asigi MLA TH Lokeshwar amadi MPCC gi masak naiba miyoi kayana saruk yakhi thoram aduga mari leinana hanagi Chief Minister Ibobi na phongdokhibada matam laiba khibikta hingsa haibasi kariguma makhal amatagi Waroishin Purakpa ngamloi laikhidraba oja Ibotombi asisu mihathina hatpikhi thawong aduna aikhoigi khunai asida kari kanaba Purakpa ngamkhrabage maram chadana amadi mara puthokpa ngamdana kanagumba amabu tamthina hatpa haibasi miyoibagi lichat nate aikhoi masel hatna sunabagi kariguma makhalgi Waroishin amata Purakpa ngamloi aikhoi masel nuksi chanana laiminagadaba asida hatna sunabagi maikaida Changsilabadi khunai asigi tungi firep lairoi furup amaga wakhalon manadaba lairamlabasu Phaminaduna wari sanaraba matung Waroishin purakna bahotna si soikhilan kiba pumnamak nupa thokna amadi thongna laina phongdokpa ngamdaba haibasi pangdabani hana sunabagi mahut Waroishin purakna bahotna duna nungsi chanana hingminaba lamdam ama oihanbaga loinana laibak thiba thogdok sing matungda amuk hana thoktana bahotna minasi haina Ibobi na makhatana appeal tawki panbaya badi kumjali sing amaga chamapan marfudra marigi December tang tareta Moirangthem Ibotombi bu masage mayum maktada sakhangdaba singna nongmaina kaptuna hatlamkhibani ngasi bhauda hana sunaba mayam ama thoiba mayam punamukse kariguma anta masina koi kanaba solution anta purakpa ngamoy kariguma mot khenaba phonaba ama matauba jati amaga community amaga leiramaga so Phaminaraga nupa masa thokna aduga nupi masa thokna suigi bidudi suigra haibada thona leina haiba ngamdaba mido madudi aidi pangdaba mini na lawe ba ide aduna koi khuding mukshi madugi khenaba mayamji Phaminaraga hana sunabagi muhutta Waroishin na puthoga koi Manipur se prithvi shanti leiba adugumba leipa ama uhendra amana sana sunana leiminana na ba aina apil tawjari